everyone. Kurumjari, masisi video mo puragan laksari. Video si ang kana interesting mo video budi nati alo ay na dum mayanda website origi yang hanin na taw bani. Ako si ngarang driveway si fast black topping hay tare. Second. Last hai ba ay hai sorry. Last black topping si ngarang tawram bani. Ado wagi thaba kususi am phajaba. Thaba kususi phajaman bagi ay na video mate am tang la khawba hay tare adu do mayamda yang hanin na sigi video si thaga charakpani ado moigi thaba kususi di within 10 minutes sigi area si loiraga chakre mathang next tawraga chakibagi thaba kusu do yam phajai mokoi do adu gi matik tang share tawjaning bani ado mathangi adogi video chima laijare ngasi gi se aduga next video mathangi video si mayam na interesting oigadawa video ni mayam yengbiu khoi gi channel asibu next video ngai view so idana thaga chara ani mayam gi Q&A question do mate hoi pulapudi nati ado yengbiro mayam gi question answer tobiro haibado tawbo khawjara age aduna mayam su save oina leibiro jisi inang yam phatre adu hairaga video si yengminarase mayam. Thank you so much. Pumnamakpo khurumjari amadi thagatjari. Ekoi channel bu lap na yengbiba, like tawbiba, comment tawbiba, subscribe tawbiba amadi lap na question hangbirakpa kudikmapu hainingai litana thagatjari. Masi anuba video ma podun lakshri masi acham chamba video ni adubu message ama khaktang pining badagi video ma dekchi thagatjarakpani. Ngasi ekoi covid siam sathire masi ekoi na thaja daba nahawariba chahi nauriba mioi kya su amadi masing yamlo mioi kya india gi mafum khudimakta siena gi pau tadun lagli masi punamagasi ekoi punamagna section lagadi control tobi yai koi section si mapan thoi si chathoi si kanadaba thamulaitragadi koi yumda dumak leisi chana thangnaba amadi hidak lang thaki natana ekoi mapan thoi si yumda dumak leisi similar message ekoi gi lekaida imungda amadi anakpa thangnaba amadi mari mata singda adum pc loina ngasigi akanba sapu asida jething panglaba ekoi gi imung manung ekoi lekai ekoi gi maruma pangsing amadi khanga chanaba khuningpu angamba mateng yaragadi mateng pangduna support dominasi leina asi khakta natana leina pandemic asina maram oidana thabak supam nompham kaya close oisin khibadagi chana thangnabagi awatpa leiraba imung singda ekoi angamba mateng pangaduna mateng pangnaba habasi ekoi afaba kongchet ama hoigani khanjai ekoi so angamba mateng khara tawjakhre adubu amadi yengbiriba mioi khudimangnasu angamba ai nangnaba ai nungsinaba marup ai leikai ai locality amadi khanga chanaba singbu angamba mateng pangnarsi haiba message asi bijari thagatjari ekoina leijariba Canada gi country asidadi lockdown si am strictly oikre hom kharada covid leitama mafam dabudi hangdongnaba su hokre adubu ekoin leijariba mafam asidadi lockdown adumak leiri stay home order haidana mapan thopirakanu yumda dum leibiu haidana adubu yamna phariba amadi ga sarkar asina kanaba kharadi piri yum thortragadi question ama hangbadu yum thortragadi thabak sudagadi ekoi chanaba thangnaba kanaidagi chagani thakani haibagi question asi lakpadagi government asina tha khudingi thabak some condition kharada satisfied oiba mioi kharada tha khudingi leptana chahi ama henbasi paisa piduna lagli hariba paisa sing asina koi thabak suba chatpa yadraba adi macha masu leiba macha masu daycare thaba yadraba amadi thabak sudna paisa tanba yadraba mioi sing adugi damakta sinana ba haiduna sarkar asina makoina criteria piriba sing adu satisfied amani fulfill oiba kamu sing adu tha khudingi chawrba senpham piri hariba senpham sing asi leibana maram oiduna mioi sing asi mapan thorokte maramdi
पैसा दु लेरबनिना मखोइना online da boiro amada boiro order tawduna processing order chana thangaba singdi leptana dum phangalli asingba facility singasi manipur dasu india dasu tawragadi mi sing mapang thurpagi changsi soin hanthagadra khalli maramdi chana ngai thangngai leitabanina subham numpham thirakpa thorakpa basi masana tabani masi thingi hargadi sarkar asina maybe state government or india government na पैसा खरा प्रजा सिंगदा यहन दरकार होय पैसा नत्रगसु चाना थंगनबा चिंजाक सिंग marang kaina yauragadi miyo sing adu chan thakuna imung adum leigani leitragadi hariba chana bathangna ba mati paisa sing leitragadi mi sing asi mapan thorok pa si hauna sani masi control tawse harigadi sarkar gi su achoba hongthang amana khotba darkar hoy madu khaktada aikoi punna mai pangmina boigani aduga amana aikoi hojik paisa leire haiduna su aikoi poche leibasi yade only darkar ba chana thangna chinja khakta natana atai di amata leibe yade let's say like in a store amar chale store sida chana su yaure piron su yaure atai me am su yaure ne khalasi ado hojik haiba store sing asida only chana thangna baga hadi insaloi ba atm sing khaktana khaktamak leibe yagani amadi billing tawba yali मखोई सिस्टम दसु हरिबा एसेंशियल आइटम सिंग नतबा आइटम सिंग असि डिसेबल ओरगा बिलिंग तवबा याहंदे मसिना कम दौरे मयाम द पो लेबसु यादे हेबिगी मेसेज दम पीरबनिना मी सिंग जो ओनली चाना भक्ता लेब थोरे अमदी खंगदो मीना थोरगसु लेब यादरे अदना खंगदो मीना लागा लेब यादबैना मदुगी मेसेज सिमिलर मेसेज दु मागे नुसिनबा मरुप सिंग मपांग सिंग अमसिंगदा मथंग पिनाकिबदगी मपान थोरपगी चांग से अदुकी मतिक नेमखरे हजिक लंबीदा मी थोथोरक्ते ओनली दरकार होइबा मी खक्तंग हाइबदी चानबा थंगबा लेबा कांगबु रेसिडेंशियल सर्विसेस दा थबक तौबा डॉक्टर नर्स समदी अदगी हांगलिबा दुकान सिंग असिदा सर्विस तौबा एम्प्लॉय सिंग नतना अतोपा मथदी मपान थोरप उद्रे मरमदी कइनो मी सिंगी चा हेंगले लोना इंडिया गुम कंट्री सिंगदा मी मसिंग अदोक्की मतिक यामना सिदुना पोलोय फम लेत्रे हाबसी मफम मसिना लेबे मी खुदिमुनसु अवेयर ओरे मसी अवेयर ओरबनिना थोरप किरे थोरनद्रे सिमिलरली अखोइसु मणिपुर दा लेरिबा इंडिया लेरिबा अखोइ खुदिमंगना मपान थोइसी अखोइ चेक्शनसी अखोइ मसिगी कोविड नाथो होरगदी अखोइ तौनिंगसिंदु एनीथिंग मदुंग तौबी याय मसिगी सापु सिदा अखोइ याव होरगदी हानोपा ngama खरबुदी हानदोंगनी हानोपा ngमौदबा मसिंग नायरबा मसक नायरबा मियोय क्या अमसु लेतबा मयाम यारिबा सिनी मसि अखोइ खंगिनरसी मसि भागी नते याम समथीबा याम साथीबा लेना मखलमनी मसिदगी अखोइ पुनमक कलौरसी सेक्शन लेसी सेक्शन भाइबसिना अखोइ यामत ओइबा मंत्र मनि खलसी अखोइ चथोइसी लेकाइदा करीदा कानदबदा अखोइ थोइसी अखोइ सेक्शन भाइबा अमत ओइबा वासगसी अखोइ लविनरसी थैंक यू अरोइबदा चैनल सिबु सब्सक्राइब तोइबा ख्वाइ खुदिबु पु थागतचरी मदि खुरुमजरी कनाडादा मतौ क्रम लाकदगी हाइबगी हानब चैप्टर फुंजखरे अनिसुबा अहुमसुबा चैप्टर सिंग मथंग अखोइ समजरी हेक लोइबगा मयामदा अपलोड तौजरके